BJP के National Secretary Organization ओइरिबा BL संतोषना अथुबा मतमदा मणिपुर पॉपुलर गवर्नमेंट अमा सेमलगनी हाइना थाजब पिरखरे हाइरे पॉपुलर गवर्नमेंट अमा सेमबदा सौगतपा नत्रगा सौगतबा हाइबा असिदा नेशनल पीपल्स पार्टी के ओइनदे मियामगे अपाम्बगे मतुंग इन्ना फिरेप लौगनी हाइना पार्टी असिगे प्रेसिडेंट कॉनराड के संगमाना फोंदोख्रे अमदे मणिपुर हाइरिबा स्टेट असि मालेमगे चौखट लमजेलदा यावबा ngambage magun chenba lamdam amani haina governor Ajay Kumar Bhalana haikhrei खुरमजरी ISCOM न्यूज़ की मणिपुरी पाव मियंग ताबिरिबा पुमनमकपो ताराम नोकजरी हौजिक मपुंग ओइबा पावसिंग पिजरी BJP के नेशनल सेक्रेटरी ऑर्गेनाइजेशन ओइरिबा BL संतोषना अथुबा मतमदा मणिपुर पॉपुलर गवर्नमेंट अमा सेमलगनी हाइना थाजबा पिरखरे हाइरि हाइरिबा थाजबा असि ngasi ayuk pung 13 rom tabada hauzik Delhi da leiriba Manipur ge BJP MLA taruk ke mihut kangbo amaga BL Santosh ka mahaki residence ta unaba amada thajaba asi pirakhibani hairi wafam sing asi BJP legislative party ge conveners oiriba loinana lamlai SC ge MLA oiriba khongban tabam ibom chana thadorakhiba cherol amada khangalakibani Serol adugi matung inna ngasi ayu pung 13 rom tabada BJP ge MLA taruk haibadi Speaker TS Chatyabrata Hanagi Chief Minister N Biren Hanagi Minister Thongam Biswajit Yumnam Khemchan Govindas Konthaujam amadi mahak masai yauna unaduna pung amarom wari sanaki hairi Serol aduna makata na hai thasigi nipalgi numidang wairamda su Delhi da leiriba Manipur Bhavanda Pangthokiba BJP MLA singe mifamda BJP North East Coordinator amadi Manipur in charge oiriba Dr. Sambit Patra Susaruk Yaki Manipur Popular Government ama thamnana ba center na thorang tauri athuba matamda government semlagani amadi hauzik leiriba extended president's rule asi makhata na sangdok laroi hainasu Dr. Sambit Patra na mifam aduda thajaba pikhi hairi Manipur da tangdu laita ba purakna ba hotnabada National People's Party na angamba thakta hotnari lamdam asida mataw karamna tangdu laita ba phibam da hanjilhan ba yagani haibagi matangda tongan ba CSO sing na pirakhiba suggestion sing ngarang governor ki mafamda thamkhre haina party asige president oibada natana Meghalaya ge chief minister su oiriba Conrad ke sangmana phongdokhrei wafam singa se imphal ge classic grand hotel la pangthoki ba paw gi mifam amada nimit nini ge Manipur khongchata ngarang imphal la thunglakiba chief minister Conrad ke sangmana phongdokhibani Conrad ke sangmana makhatana pawmi singda phongdokhibada Manipur da tungkoi batang dulai taba phibam ama purakna ba hona badana dana lamdam asida party asigi mapangal kankhat hanaba kana honari mahakna imphal da hek thunglabaga tongan ba phurup singi CSO singa unaduna wari sakhi tungda CSO singna thamlakhi ba suggestion sing ado governor Ajay Kumar Bhalaga unaduna khanghanki loinana Manipur da leri ba party asigi MLA sing party leaders sing state committee members sing amade Manipur da leri ba party asige youth amade women front singasu unaduna wari sakhi mahakna handak Manipur da lakpa asida CSO singa unakhiba amade party gi oiba mifam singda yamna positive oiba response phangki Manipur da saphongkhiba party asi haujikte national party ama oina maru oina awang nongpoki lamdam singda mara chetna leiba ngamlakpada natana center gi yaka yengbagi mahutta state khudingmaki mihut sing amade miyamga punna chatminnari party asina makhatana su miyamga chatminnaduna miyamge issue sing tabaga loinana Manipur da leiriba political gi oiba ahoba asi men khatpa ngamnaba hena mapangal kanba party ama ohenna ba hotnari Manipur da anoba popular government ama sembada saugatpa natraga saugatta ba haiba asida National People's Party ge oinade miyamge apambagi matung inna firep logani nakal amaramda drug amade illegal immigration haiba issue sing asina Manipur khakta natana North East amani India pumbada achoba chaitheng ama piribani India
media lengakna achumba policy program sing paikatuna hairiba issue sing asi thengnaba ngamnaba hotnapham thoi haiki. It is not about forming a government. What is important for us is what is good for the people. We are very clear again as a political party that any decision we take must be in the interest of the people of the state. It's not about the interest of the political parties or the interest of the MLAs or the interest of MPP. We will stand with the people of Manipur and we will do what is important and necessary for the people. Depending on the situation, depending on the discussion with all our MLAs and all our political leaders and our party leaders, we will decide on the course of action. That if that decision goes in the interest of the people of Manipur, we are ready to work anyway. But if it doesn't go with the interest of the people and it's a political decision that has been forced on to the people of our state, then obviously we'll have to sit and discuss. So therefore, in the larger interest, as I said, what guides us as our principle is what is best for the people of Manipur and for the state of Manipur, what will ensure that peace and normalcy returns back. The National People's Party is willing to cooperate and work in different circumstances, depending on what is the purpose of the decision that is being taken. And if that decision is being taken and the larger interests of the people and is a decision that is going to be acceptable by the people of our state, definitely the state committee, definitely the MLAs and the national committee will sit together and decide on how. Nakalamanamda, Nimit Ninigi, Manipur Kongsata Laklamba, National People's Party, NPP gi National President, Loinana, Meghalaya gi Chief Minister Suoriba, Conrad K. Sangma, Ngasi Imphal Thadukshray, Ngasi Ayuk Singmayrong Daleba, Hotel Classic Granda, Paumi Singda, Wanganglam Labatungda, Lambida, Nagalengi Damag Imphal Thaduki, Zatkibagi Lambida, Mahakna, Kangpokpi District Headquarters the Tunki, Mafamaduda, Kuki Jogi, Luchingmakayana, Mahakputaram Okki, Handaki Kanglup Anigi Landa, Laikhidrabar Kukijo, Miamgi, Ningsing Kubam Oina Lariba, Wall of Remembrance, the Satuna, CSO Sing Amadi Community Luching Bakayaga, Unakiba, Loinana, Laikhidraba Singi Mafamda, Ikai Kumnaba Utki, Mafam Adu Thadok Lam Labatungda, Mahapu, Senapati District Headquarters, the Naga People's Organization, NPOG, Luching Bakayana, Amuktaram Okki, Tungda District Asigi, Manungsana Lariba, Tadubi, Esida Laiba, NPP, Manipurgi, Hana President Oiramba, Laikhidraba, MLA, and Kaya Sige, Yum the Tunki, Mafamaduda, Conrad K. Sangmana, Zahi Asigi January Taranipalda, Laikhidraba, and Kaya Sige, Laihoriba, Imung Manungi, Mioy Singa Unaduna, Awaba. Kaya da saruk yaminaba oina wariwatai sanaki, Tungda, Ngasinimidang, Conrad K. Sangma, Nagaland ge, Kongsat ki Manungsana, Kohima the Tungkray. Manipur Hairiba State asi Malem ge Chawkhat Lamjel da yawba ngambagi magun chen balamdam amani haina Governor Ajay Kumar Valana phongdokhrei wafam asing ase Imphal ge Palace Compound da leba City Convention Center da nimit nini sathagadaba Manipur Global Buyers and Sellers Summit 2025 hogdokpagi thauramda mahakna phongdokhibani Manipur ge Governor Ajay Kumar Valana athoiba mithung oiduna hogdokhiba thauram aduda Manipur lenga ke Textiles, Commerce and Industries and Transport ke Additional Chief Secretary Anurag Bajpai amadi Manipur Chamber of Commerce ke President Dr. Basudev Singh Saruk yakhi Global Summit asiga mari lenana Manipur ge pothok kaya ge exhibition stall singsu uba phangki stall sing adu yangsilaba matung thauramga mari lenana Governor Ajay Kumar Valana phongdokhibada Manipur da hojik miyamna awaba kaya mayoknarabasu IDP sing yauna lamdam asigi miyamna mana haijaba sunpham singda mai paknaba amadi sanmit lon phagatnaba honarakpa asina Manipur Hairiba State asi malemge chawkhat lamjel da yawba ngamba lamdam amani haiba khangma ngami Manipur da puthokliba pothok sing maru oina handloom amadi handicrafts ke products sing amadi GI Tech phanglaba horticulture gi amadi organic ke pothok sing ase malemgi miyamna laktuni yengbiyu malemgi kaithelda puthokpa yaba potlam kaya asigi demand bu leira hairabade Manipur gi miyamna lenga ki matingna piba ngamlagani haiki
BJP की MLA सिंह कयारक लेंगक सेमनब होटनदुना लाखिबा दु ngasi phawba semba ngamdabana maram oiraga lamdam asida fresh mandate election ama pangthoktuna miyam ge anoba lengak ama sembana faragane haina Communist Party of India CPI Manipur State Council ge State Secretary A Nabachandra na phongdorakle wafam singa se Irawat Bhavan Complex talaiba party asge office ta pangthokhiba pawgi mifam amada mahakna phongdokhibani CPI Manipur State Council ki State Secretary A Nabachandra makhatara duna Manipur da thogliba irang asigi matangda haukiba September ki tang kunma thoidagi kunmanga phawba nimit manga ni chupna Chandigarh da pangthokhiba CPI ki kunmanga suba National Party Congress ki mifamda Manipur da ki delegate mangana saruk yaduna Manipur da ingtappa hanjil halo haiba yauna wafam manga party asina chapchaba thodang lauduna central government ta taksinaba pukhatki hariba party asigi achauba mifam asida Manipur gi delegate mangana Manipur da athuba matamda ingtappa hanjil halu mayum hanjinba yadriba sahi ani makhai khelaba miyoi lising humpubu khudakta makhoi gi hanagi mayumda hanjinba ya halu amadi national highway singda tampaki miyoi sing chathok chasin yadriba asi khudakta ya halu haibana singba wafam manga party asida achauba thodang lauduna central government ta taksinba haiduna bukhatkibani loinana BJP gi Modi na lusingliba NDA lengak asina communal oiba dharma ama laibak ama election ama laibak ama yauna lol ama laibak ama haibasi satnana ba chatharakliba asi laibak kai gani haina CPI na lawi maram aduna asigumba sing asi thingnaba bharat lairiba left community secular amadi democratic forces asi punsinduna makha taba thengnanaba nimit mangani supna sathakiba National Party Congress ki mifamda akanba warep sing su lauki lonena hauzik phawba lamdam asida president role Sangthaduna Governor Ajay Kumar Valana lengak salairi bani adubo President role manungda singtam anigi marakta hingsa thoktaba amadi irang asina kharamakhay nemba malabasu tungda karamba phibam thoklakani habasu tambangamdri amadi leibak miyamgi wakat kaya governor gi mafamda Thagat Krabasu, ngasi phawba karigumba amata thabak amata tawrakpa leitri haiba yai maram aduna haujikti leibang miyamna Manipur da popular government ama semba su pamnarakle adubo haujik lairiba BJP gi MLA singna lengak semnaba hotnaduna laklabasu ngasi phawba semba ngamdana leirakpa maramna fresh mandate election ama pangthoktuna miyamgi anoba popular government sembana afaba oigani haina suphongdoki amaramda CPI Manipur State Council gi Vice President L Sotin Kumar na haikibada lamdam asida handak chama kumapan suba jananeta hizam irawat ke mapok kumon thauram asibo lebak miyam khuptuna saruk yakhiba amadi Manipur gi tongan ba mafam singda tha amat chupna palan jathakiba adugi damak mahaki maikaidagi miyambo thagatpa suphongdoki Manipur ki wathoksi koina delegate tarusina yamaruina khanaraga Manipur da mai jabi basi masi shanti handen bi mata da party na bolya party na taita chaptan loga central government action go from koi phajana pokal madugi manungda yamaru go koina mari dang khangkalaga koina piram basi Manipur da asuba da shanti hanjalalu mayum hanjin ga yadraga sahi ani makhai helaga miyoi lising humpu kudakta makoi gi hanigi mayum da hanjan bi halu National Highway Singa, Tampaki, Metal Sing, Satok, Sing, Agribachi, Kudukta Yalu, Manipur gi Apun Basatam, Kari Arwa, Separate Administration, Ibayaro, Haiba, Siamaruba, what Krapino, Masia Kukaki. Sing Amaditam, Anigi Marata, Apun Basati, Saganaba, Amadi, Makan Kayagi, Adu Balepa, Sigi Miam, or Peter Miam, Sida, Owenba, Manani Minabukunayama. Adu batangai khadre haibisi miyeng da Manipur gi praja umna magna angang nabi imai ben sanaroi sing adu loirana tongan organization kaya mana Manipur punamaki kachin koya sinbatuna amadi Tripura da Bangladesh da Myanmar da aduga ekoi gi Assam gi tongan ba maroi na maitai ta ba khun kaya amada samaga maudraga mapan suwera bot ki thabum palona se Tina, my partner Pangtok. The Koi Rabot Celebration Committee gave Rimzik Makada, Tabuma Jutna, Pangtok Nabagi Kongtang Lord of Pese, Miam Punamanasu Tas, Machupna, Pangtok of the Yam, Pabas, Sozo, Bibiki.
Sigmai owang laikin thabida asi nungtil pong ama minute 15 chappa matamda mafam adugi aruba guha amada thangjam thaba debi chahi kuntranipal mapure bati e jatra sing laifam laikin thabi santipur hariba nupi ama tasinbadagi manipur police control room na pau pirakpadagi imphal amasong fire substation Sigmai gi team amaga loinana director manipur fire service na lusingduna anobo kusukulai breathing apparatus set tripod rope harness kaya sizinaduna mai pakna kan mangam kray ngasigi mi kanbagi thabak aduda Sigmai police amasung 2/8 Gorkha regiment koirengai su saru yakhi hairi Diamond Donors ki member amo iribi Kwasify mayai lekai dege huidrom ibem sana khanghaudana cancer narakpadege Diamond TV amade wahong radio yengbiba tabi bakayaga loinana amade Diamond Donors ka pullaga lupa lising yankhay gi mateng Kwasify da chatuna pangkhrei tengbang khongsat aduda donors ki member kaya su saruk yakhi Diamond TV amade wahong radio gi MD su oriba James Hegrizam na haikibada Diamond TV amade wahong radio tabi ba yengbi ri besing kharana tha thagi lupa chama chama khaina duna semba Diamond Donors na awa ana tengbang duna lakli adubo tengbang ba yawba members singna accident natraga chronic disease natraga laikhidaba thokpada onsin naduna tengbang nabagi chatnabi leibana ngasi ibem sada tengbang asi pijabani mateng pangbada ahenba senpham pangbiba members sing amadi ayamba senpham pangbiba sing loinana imasi sorojini padmasri nangmairapum kunjarani CRPF commandant Wangkai Mayum Nandini second in command CRPF Kwasify apunba donors amadi atay mateng pangbiba pumna makpo thagatki makatana Diamond Donors na awa anataraba Diamond TV amadi wahong radio tabiba yengbiba kayada tengbang khigani haiki Vision Creative School of Science Thobal Okramge numit nini chupna chathagadaba taramari suba Vision Literary and Cultural Meet Cum Teachers Day lisingani kunmanga gi thauram ngasi Thobal Okramda leba school asige Vision Court ya hall da hawdokhrei hawdokpagi thauram aduda Council of Higher Secondary Education Manipur gi chairman Takhelambam Ojit Deputy Secretary Naurem Sahib School asige Principal Taksam Nandalal Maitai amadi School asige Lecturer Akoijam Zitianna athoiba mithung sing oina saruk yakhi tharomga mari leinana school asige thoidok handok laba mahiroi singda school gi maikai digi khudol kaya tamki amadi mahiroi singi cultural show kaya su utkhi tharomaduda athoiba mithungi warol piraduna Council of Higher Secondary Education Manipur gi chairman Takhelambam Ojit na hai cultural and literary meet haiba asi mahiroi singna classroom dadi thengnaroi daba outdoor amadi masige kanaba asi yamna laiba maru aina lairik tamba loiraba matungda yamna kanagadaba talent amani maram asina mahiroi singna cultural and literary meet yahogda bahaiba si yamna mangjaba ama oigani haujikti NEP lising ani kun asi Manipur da su implement tawba haure education system da ahong makaya ama laklagani anoba policy asiki makhada mahiroi singna lairik khak tambagi mathakta mana haijaba trade skill gi vocational course amasu lising ani kunthra phawbadadi soidana yawrak lagani hairaduna NEP laklaba matung education system da honglakadaba ahong makaya gi matangda wafam kaya su thamki Manipur da legiba higher secondary school system Chào mừng tại mà si NEP hai là si mình có hồn đâu cũng thế NEP sẽ hồn lên hồn đi tao để tao cho lấy được NEP sẽ NEP bagi hàng money tar money और नंबर से already started in the state of Manipur India के also 29 July 2020 the India के launch of new education policy में किसी Sigi polisi maka polisi da pedogo di hai sangka satu sini mana hijab trade skill vocational course sama soalnya orang masih by 2030 da listener ni kuha apa di school sini da soalnya ngamagani aku hojing NCPet dan amalai NCPet sini da pergi council skill bisa
पैखा लौजबा एग्जाम कंडक्ट तौब ngमनबा अखोय रजिस्ट्रेशन प्रोसेस कन्न तौरब लेगी होजोजी रजिस्ट्रेशन प्रोसेस से करक कुइना चंगी अदुना मसी अखोय सक्सेस होरनी NSS Cell Unit 1 IQSC Royal Academy of Law Inam Nasinduna Students Induction Program 2025-26 Lenana Manipur University Examination 2025 Jun the position Laura Kraba Mahiroi Singh Taram na Okpage Tharam Amak College Aski Conference Holder Pangtokre Tharmaduda Manipur University Department of Law Head and Associate Professor Dr. Yunam Premananda Royal Academy of Law Inamge Principal Eliza Maisnam Amadi Governing Body Royal Academy of Law Secretary Y Ramanandana Athoiba Mithunglen Singh Oina Saruk Yaki Tharmaduda Manipur University Examination 2025 da position Laura Kraba Mahiroi Tara Amadi College Asigi Donor Singda Achamba Kudol Piduna Ikai Kumnaba Utki, Taramadugumari Lenana, Principal Eliza Maisnamna, Fungdo Kibada, Nauna College Asida, Mahitam Lagliba, Mahirui Singda, College Asige, Culture, Values, Amadi, Academy, Environment Asi, Kanghanaba, Thoram Asi Pangtokpani, Fungdoki. How's Hanabaki Pau Omupizari? Asigi sanabagi pauda District Kang Association Jiribam na sinduna Jiribam gi Babu Parada laiba Lamlen Community Hall kam kang sangda Jiribam gi kangkhut Nepal amadi kasar kangkhut ani yauna punna kangkhut tarana saruk yaduna Sanariba Ahanba RK Ibetumbi Devi Memorial Laimarol Kang Tournament Lisingani Kunmangagi ngasi sanakiba Master MITL Jiribamna Isel Club Dibongo Panjal Tariat Tarukta Maithiba Piki ngasi sanakiba match asida Metal Jiribam Kangkhutna tos ngamduna Kang Kappa Hauki aduga Isel Club Dibongna Maikei Khanduna Kang Sanaba Hauki half mamangda Metal Jiribamna Isel Club Dibongo Panjal Manga Amada Mangzin Thaduna Chatki half Matungda apiba matamda Metal Jiribamna Isel Club Dibongo Panjal Tariat Tarukta Maithiba Piki ngasi sanakiba Master N Kiran Singna Umpire H Inaw pisakna scorer oiki hayengi match nungtil pung amataba matamda LEC ega kasar kangkhut ega sanagani Hawjing ngasiki oiba aying asagi pau amok pizari ICAR Lampel Patki Agro Meteorological Field Unit AMFU dagi pirakpa aying asagi report amagi matung ina ngasi Manipurda khwaidagi saba chang asi Celsius degree kunthra oiki khwaidagi ingbagi changna Celsius degree kun oiki nungsita yawba ising manilit changna ayukta sada marfudra manga amadi nungthildana sada yankhai mapan oiki ngasi sukhiba nongjugi changna millimeter kunthra mathoi 10 marini Lesilak pada maru iba pau amok. BJP के National Secretary Organization ओइरिबा BL संतोषना अथुबा मतमदा मणिपुर पॉपुलर गवर्नमेंट अमा सेमलगनि हाइना थाजब पिरखरे हाइरि Popular Government ama sembada sagatpa natraga sagataba haiba asida National People's Party gi oinadi miyamgi apambagi matung inna phirep logani haina party asigi President Conrad K Sangmana Fongdokre amadi Manipur hairiba state asi malemgi chapkhat lamjel da yawba ngambagi magun chenba lamdam amani haina Governor Ajay Kumar Bhalana Fongdokre Hazik phabogo ine the ISCOM news ki Manipuri pau matang asida loisenjari miyang tapiri pa pumna makpo amukana khurumjari
Thank you.